Lakle lakle Inspector Tayai Ahan bamaktada Inspector Tayai tabiribasing James Hayruzamna taramnok chobagalena ikok nona khurumjari ngasi su puduna laksari Inspector Tayai Chatret ko humpuga taret suba tangka ngasi gi tangka asi su Inspector Tayai gi wari paring asi bunuk sibiba singidama ngayak awa pothana ba madi miyang gi puning loksing oinena ba semjaba dugumba tangkak amani ababa sing loksin minasi hatta badi nakanda thaminasi tabishi imana ngairi base aina sidringeda aigi puroi base siba aduga aigi sase mahak tanga siba aina ngairi base karamba taibang pandabu mawama puroi basiraga haraugadaba nungaigadaba sibu kana leibagene bema aina yang sigrabati ipuroi babu kanani yang silogani Janu pasi bukan anak yang silawan. Pom nama itu. Ibu mah tiang kere. Ay, janu pasi. Mahak kamu ngahak sinaram laga. Yum damuk mapabong do pamong leng ot pangam lamaroy. Ay muksa lukigi bem. Ay muksa lukigi. Panima. Kaya ada nungay trabaho. Nungsiba magidamak. Nungsiba manang. Asigubo pibam da sulayba. Pilam da laylada. Ikoy no uri ba dasu. Adaga. Taipong pa da susum na laybra. Nungsiba gidamak. Ay, sonali. Tamcha. Ay ilaw walay ro. Kaino ngasay di lakre na hay aduga yum khangdrabra na idi kathian mok thogen tholaini kaino nang silida surok maya sil leirami si kadoino tamcha gi sai sidi yamna nungsi ba thodo gamna thokki bezani tamcha da su aina hangadi khara khangada mal kedorge karimu urge saida wari le tamcha adida tu ada ke thengi matai da phamiba mimana da base angau bose kedoroba angau bose de nang la ngau ro bro masak matau ga phajaba sida masak matau phajaba ne akoi lenga yam nungai thi dari le su phana do morok ni magi mama pa le adubu mapa du de hogor ka khangam dra mama du na ne jang na pi khar ga yolaga yam wana hingi be yeng mangam thi kanana no kari no khangdana no ma lam hang ma da yam na thina solaga ma se hun tong lamani mama sina lo in kon jong dana ne laing mo dagi chena chin hingin hojingna ngale ga mi amagi maming kauni ngale mi maming kauni ango phai dona adumak lai disin adu tamcha asise laing ladi phani nang asiguma ti akai ji ko ti thiraga mo laing ba hor ga ro ha nati asiguma ji ko ti thiraga mo laing bai thabak tor ga haira ba tamcha ekhoine tori be NGO do kharino mimana draba sing makhoi ba su konsen ba aduga natai sa jadra ba wana hingliba kaya basu makoi basu yengchinba lukhrabi sing aduga maraiba thirabi victim no pising mayu makai lejadra basing makoi basu konchinba makoi basu counseling tawba pona maksing adu loini yawe adugi damak tabu aina mapana leidana training tawdana pona maksi loiri natro mafam masida hek lakpaga thengna basida yare bema yare matam khara ne potha boi kari boi khunggang chida la inena la aga ne tawbiranu adai dane hore namu ada khoi babung hanoi ne ngang ni ko engon da ngang ni haijin tamcha aina haijam ta tabiyo ba mateng khara pangbiyo ba tamcha ekhoi miyo bini hingli ba sibu kari gi damak tano ai gi nungai na ba ai gi khakhan laga hingna ba gi damak tano tamcha ekhoi ni hingli ba se ai thandagi nati ai ni hingli ba sigi maram amalai ai ni hingli ba se ai thandagi natana miyo ba khunai gi ni miyo ba khunai ekhoi pona mang ni hingnari ba sisu ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇꯅꯤ ꯇꯥꯝꯆꯥ ꯑꯩꯒꯤ ꯈꯜꯂꯤꯉꯩ ꯑꯩ ꯏꯁꯥ ꯈꯛꯇꯒꯤ ꯈꯟꯅꯔꯤꯉꯩꯗ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯃꯒ ꯀꯔꯛ ꯌꯦꯡꯁꯤꯟꯅꯗꯨꯅ ꯂꯣꯏꯅ ꯂꯩꯔꯤ ꯇꯥꯝꯆꯥ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯣꯕ ꯑꯁ ꯌꯥꯔꯦ ꯂꯥꯛ ꯆꯠꯁꯤꯂꯣ ꯉꯥꯏꯗꯅ ꯂꯩꯔꯕꯅꯤ ꯂꯥꯛꯁꯤ ꯇꯥꯝꯆꯥ ꯑꯩꯅ ꯍꯥꯏꯖꯝꯇ ꯇꯥꯕꯤꯌꯣꯕ ꯍꯣꯏ ꯂꯥꯛ ꯑꯥꯗ ꯁꯥꯟꯅꯔꯁꯤ ꯂꯥꯛ ꯆꯠꯁꯤ ꯂꯥꯛꯁꯦ ꯂꯥꯛ ꯊꯦꯡꯔꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ
Mama aduni yara kadran. Mama adu se koi nali. Mapa adu su iboto magawan. Aina khazik khali adubu. Thaubu nobu haibadun. Thaudo gamadagi mahaksu mokhwang adu satpa ngamkhidre. Au bakrana hai. Bubon mapa masana ni hai. Police na wahong pohong badadi bubon mapa masadi lakhide hai na so hai. Court na kari hairi. Court kidi witness putho haibasinidana. Adubu kariguma mata tawkhidre. Tuminna dum maraikre. Pakan kanadana mu masanu pagi thaudokshima thokpadadi imung asi lekha takriban. Lekai asigi leiriba mayam sinachu sangsandana karino duno dano haidan. Karimata haikidraban. Magi atatai magi tholokpa thaudo wathokta yengnadaba hangnadaba haibasi hawjikkangi miyoisingsi khujok loinamuk magi punsinnadana tawrin. Masigi malem asida mipum khudimona magi phurup thidana aigi phurup ama hinglami aigi phurup ki culture aigi phurup ki lon aigi identity masak khangna madu punamak to masak khang expose tawna na uthorokna honaribani khato moigi imadam tang hainaraga magi laying chi chathanaba aine ngarang halakpaga ai doctor amaga so pau phaunarabani psychiatry gi doctor neba khato na yanaba mukta hainabiyoba adugi wabudi aina mama do haibada yani ni laying bangamdadana lay haibanina laying ge khara phana na bhona ge habli kari yaroi dori bano ne pare ai ga nanga ngai hak chalu batare dana adu sai sing do lo chalo nakhut na thongba chai chang do ai su muk tang sa khato chai chang loirabani ngasai ne loirabani ba kari no ne hari sibo sak thongkhibadi ude loire hari sibo kamdori bano ne khato aine khaton koi ga toroga moigi manakti amna charing madagi ne asai nganna chai chang do ine loi thongjarabani khoi tamcha tharaga ngasai na saidigi nga ma sama su leirurabani khato nga do thongbanati aina tawbani nga do thau da lek sabado thau chaba patena ne kangsoi ma tawrabani yongsak singju ma su yawarabani aduga nga tawbadu nakanda hapabani ba law khato chathok pina ba tawbiru law ba hai isa sonaligi makhut yeng ba tare dana pare mama da chalaga hai ba tare ibo tombodu soina hai ba di yani khalida kari yaroi adubu nangbu mabu layenge hari sibu hospital da thamge hari bra nati kotai wai dunu nang na thamge hari bobo khato hospital da thamga da nati yamna henjalaga na makhoi gu masingi leifam tongana rehab center tongana lei pare paisa nung sadi changoidrane nati nang bomo ai khoi ta chawna ai khoi da thabak sat khraga ngaw phei phajindna layengal thamale adna ta chawna mu nganga di kamdongni nangbo khuramcha khoi pabungna di sung angangor aina tori thabakse khoi pabungni yamna ya khrajan thajadraga khoi tamcha da hungune tamcha kaigina tumi leidubo babo akhoi sonale ai jam chomam ai loin khang social service humanity service sigum basida khoi ba chawdi loina luptan leiri pabung su khangi dudi sigum thabak sigi da mangma chanu pise thawoina ma phanda thado thamini hadu budi khoi ta chawgi sin leitana magi ba ma na wajaba aduga mamai thang ma na miwa tabam di leibani ko pare adu de ai saksi sakom tang saru kige noi ni di sara bro ekhoi chu tum chara doini adu di law den sara si pula sang si law ne hai law hoi khato law tamsa law charo si law ai ding sai ni saning ga bani yongsak singju do taksak na nga den morok tuga ai di kangchoi manam du tabada ne khoi sonali gi haudong mali tamcha aina matam khra leiring asi dadi ahawba ngakta ne pija thusi tawbudi aina haiba ya gadaba aigi mateng pangbi gadaba hoi ni gadurge nabung leisidi law char sila hai ma kaino ne hai sak sa jara noi ni da wari sana leira bro law da khara yang na sar si law ne changsa lo ni noi bo lakchare kwai di phajabdi malem ji ko kwai di phajabdi khoi ma de mo kanam leite na tai ma ima ne kwai di hene heli ko kai gi no ima na cham no masak phajai ji kai gi no bai ma khari no nang na hai du bo ima bu sak phajai hai bro phajai na khoi ma di pa phajai khoi ma di am no phajaga jani ima de gi hen phajabdi kanam ta leite jan kwai
ꯐꯕꯁꯨꯅꯦ ꯑꯩꯈꯣꯏ ꯃꯥꯅꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯒꯖꯥꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯈꯪꯉꯦ ꯅꯪ ꯀꯩꯊꯦꯜ ꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯀꯩꯊꯦꯜꯗ ꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯍꯔꯥꯎꯅꯕ ꯍꯥꯏꯖꯤꯜꯂꯤꯕꯅꯤꯅꯦ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯊꯛ 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 ꯅꯤꯛꯄ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯆꯤꯗꯨꯗ ꯅꯪꯅ ꯅꯤꯛꯇꯅ ꯂꯩꯔꯝꯕꯗꯣ ꯏꯃꯥꯅ ꯅꯪꯕꯨ ꯑꯃꯟꯕ ꯆꯔꯩ ꯐꯤꯅ ꯌꯣꯝꯗꯨꯅ ꯅꯪꯕꯨ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯑꯃꯨꯛ ꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯕ ꯀꯩꯊꯦꯜ ꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯊꯥ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯀꯩꯁꯨ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯎꯆꯤꯟ ꯅꯥꯆꯤꯟꯅꯅꯦ ꯍꯥꯏꯗꯣꯛꯂꯦꯗꯅ ꯐꯔꯦ ꯐꯝꯖꯥꯎ ꯑꯃꯗꯤ ꯐꯪꯖꯔꯦꯗꯅ ꯇꯧꯒꯅꯤ ꯍꯥꯞꯀꯅꯤ ꯁꯦꯝꯒꯅꯤ ꯁꯥꯒꯅꯤ ꯍꯣꯏ ꯍꯥꯏꯕ ꯇꯥꯕꯅꯤ ꯀꯔꯤ ꯍꯥꯏꯔꯣꯏ ꯉꯥꯡꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯌꯥꯒꯅꯤ ꯇꯧꯅꯤꯡꯕ ꯇꯧꯕꯗꯤ ꯃꯊꯪꯒꯤꯗ ꯇꯧꯒꯗꯕ ꯆꯤꯟꯅ ꯋꯥꯍꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯁꯨ ꯇꯧꯔꯣꯏꯗꯕ ꯋꯥꯁꯛꯀꯗꯕꯅꯤ ꯊꯥꯖꯍꯟꯒꯗꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯁꯨꯝꯍꯟꯒꯗꯕꯅꯤ ꯑꯣꯏꯗꯕ ꯆꯥꯝꯃ ꯃꯤꯅꯝꯕ ꯂꯤꯁꯤꯡꯅꯅꯦ ꯊꯥꯖꯍꯜꯂꯒꯅꯦ ꯍꯣꯡꯉꯣ ꯆꯣꯡꯉꯣ ꯑꯃꯨꯛꯁꯨ ꯑꯃꯅ ꯌꯥꯔꯒꯗ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯉꯣ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯉꯣ ꯅꯁꯥꯅ ꯑꯄꯥꯝꯕꯗꯨ ꯊꯨꯡꯅꯅꯕ ꯂꯣꯏꯅꯃꯛ ꯍꯣꯠꯅꯒꯗꯕꯅꯤ ꯇꯧꯗ꯭ꯔꯕꯗꯤ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯍꯥꯏꯕꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯇꯥꯕꯅꯤ ꯑꯄꯪꯕ ꯎꯔꯒ ꯁꯥꯎꯅꯤꯡꯉꯦ ꯊꯥꯖꯕ ꯂꯩꯇꯦ ꯑꯆꯨꯝꯕ ꯇꯧꯐꯝ ꯂꯩꯇꯦ ꯂꯣꯏꯅ ꯆꯨꯝꯂꯦ ꯐꯝ ꯀꯥꯔꯕꯅꯤꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯉꯝꯕꯅ ꯁꯦꯠ ꯆꯥꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗꯗꯤ ꯑꯆꯨꯝꯕꯗꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯑꯆꯨꯝꯕꯒꯤ ꯃꯐꯝ ꯀꯩꯁꯨ ꯂꯩꯇꯦ ꯑꯆꯨꯝꯕꯗꯤ ꯃꯥꯏꯊꯤꯕꯅꯤ ꯑꯆꯨꯝꯕꯗꯤ ꯃꯥꯏꯊꯤ ꯇꯥꯕ ꯂꯣꯏꯅ ꯃꯥꯏꯊꯤꯒꯅꯤ ꯅꯝꯊꯥꯛꯅꯤ ꯂꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯇꯧꯁꯟꯅꯔꯤꯕ ꯃꯈꯣꯏ ꯑꯃꯠꯇꯅꯦ ꯂꯣꯏꯅꯃꯛ ꯂꯣꯏꯅ ꯂꯣꯏ ꯃꯥꯟꯅꯕꯅꯤ ꯃꯣꯏ ꯂꯣꯏꯅꯃꯛ ꯇꯧꯁꯟꯅꯔꯤꯅꯤ ꯃꯆꯤꯟꯗ ꯍꯥꯏꯖꯤꯟꯅꯔꯤꯕ ꯂꯣꯏꯅꯃꯛ ꯊꯥꯖꯍꯟꯕ ꯉꯥꯛꯇ ꯇꯧꯁꯨ ꯇꯧꯔꯣꯏꯗꯧꯕꯗ ꯅꯨꯡꯁꯨ ꯅꯨꯡꯁꯤꯔꯣꯏꯗꯧꯗ ꯄꯤꯁꯨ ꯄꯤꯖꯔꯣꯏꯗꯧꯗꯅꯦ ꯀꯧꯔꯒ ꯃꯣꯏꯅ ꯐꯨꯔꯤꯕ ꯊꯥꯖꯟꯕꯗꯤ ꯀꯌꯥꯝ ꯍꯩ ꯉꯁꯤꯒꯤ ꯂꯣꯏꯅ ꯃꯥꯂꯦꯝꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯤ ꯑꯃꯅ ꯃꯤ ꯂꯣꯏꯅ ꯊꯥꯖꯟꯕꯗꯤ ꯌꯥꯝꯅ ꯍꯩꯌꯦ ꯇꯧꯗꯦ ꯃꯇꯥ ꯇꯧꯕ ꯉꯥꯛꯇ ꯅꯝꯊꯥꯛ ꯇꯧꯕ ꯉꯥꯛꯇ ꯀꯔꯤꯒꯤ ꯃꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯊꯤꯒꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯂꯨꯅ ꯇꯧꯁꯤꯟꯅꯔꯤ ꯀꯔꯤꯒꯤ ꯃꯤꯕꯨ ꯕꯗꯅꯥꯝ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯔꯤꯒꯤ ꯅꯝꯊꯥꯛ ꯇꯧꯔꯤ ꯀꯔꯤꯕꯨ ꯊꯥꯖꯍꯜꯂꯤ ꯆꯍꯤ 5-6 ꯐꯥꯒꯤꯔꯣ ꯀꯔꯤꯒꯤ ꯊꯥꯖꯍꯜꯂꯤ ꯀꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯣꯛꯇꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯀꯞꯍꯜꯂꯤꯕ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯀꯩꯊꯦꯜꯗ ꯂꯩꯔꯨꯒꯦ ꯑꯊꯣꯏꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯀꯥꯎꯏ ꯑꯊꯣꯏꯕꯤꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯦꯕ ꯍꯣꯔꯦꯟ ꯑꯍꯤꯡ ꯀꯔꯝ ꯀꯥꯟꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯏꯃꯥ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦꯕ ꯉꯥꯏꯈꯨꯑꯣ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ ꯅꯪꯕꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯊꯣꯏꯕ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ ꯑꯩ ꯀꯨꯏꯔꯣꯏ ꯏꯃꯥ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦꯕ ꯏꯃꯥ ꯑꯩ ꯂꯥꯛꯀꯦ ꯀꯅꯥꯅꯣ ꯑꯗ ꯆꯪꯉꯛꯏꯁꯤꯅ ꯏꯃꯥ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥ ꯂꯩꯍꯧꯕꯅꯦ ꯑꯩꯈꯣꯏ ꯃꯥ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯑꯊꯣꯏꯕꯤꯗꯣ ꯉꯁꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯩ ꯑꯊꯣꯏꯕꯤ ꯉꯥꯏꯗꯕ ꯌꯥꯗꯕ ꯑꯩꯈꯣই ꯃꯥ ꯂꯩꯕꯅꯦ ꯑꯩ ꯀꯩꯊꯦꯜꯐꯥꯎꯗ ꯑꯝꯇ ꯊꯣꯛꯈꯤꯒꯦꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ ꯅꯪ ꯀꯩꯊꯦꯜꯗ ꯊꯣꯛꯄꯗꯣ ꯊꯣꯛꯑꯣꯕ ꯀꯩꯅꯣ ꯀꯩꯊꯦꯜꯗ ꯑꯊꯣꯏꯕꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯕ ꯑꯩꯁꯦ ꯑꯊꯣꯏꯕꯤꯒ ꯂꯩꯃꯤꯟꯅꯕꯅꯦꯕ ꯑꯗꯣ ꯑꯊꯣꯏꯕꯤꯅ ꯋꯥ ꯌꯥꯝ ꯁꯤꯟꯅꯔꯦ ꯑꯗꯣ ꯑꯊꯣꯏꯕꯤꯅ ꯍꯥꯏꯕ ꯅꯪ ꯀꯔꯤꯃꯠꯇ ꯇꯥꯔꯔꯣꯏꯗ꯭ꯔꯣ ꯑꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯑꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯅꯣ ꯃꯥ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯅꯤ ꯍꯥꯏꯒꯦ ꯃꯥ ꯀꯨꯏꯔꯦ ꯃꯥꯅ ꯆꯠꯈꯤꯕꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨ ꯑꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯔꯤꯅꯣꯕ ꯍꯥꯏꯌꯣꯕꯁꯦ ꯑꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕꯁꯦ ꯁꯦ ꯑꯩ ꯍꯥꯏꯒꯦꯕ ꯅꯪ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯇꯥꯎꯕꯁꯦ ꯑꯩ ꯍꯥꯏꯒꯦꯕꯁꯦ ꯑꯊꯣꯏꯕ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯅꯪ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯎꯕ ꯑꯩ ꯇꯥꯒꯦꯕ ꯍꯥꯏꯌꯣꯕ ꯑꯗꯨꯕꯨꯔꯣ ꯑꯊꯣꯏꯕ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯎꯁꯦ ꯍꯥꯏꯌꯣ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯌꯣ ꯀꯩꯅꯣ ꯍꯥꯏꯌꯣꯕ ꯑꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯅꯣꯕ ꯃꯥꯂꯦꯝ ꯑꯁꯦ ꯅꯪꯅ ꯀꯔꯤꯅꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯃꯥꯂꯦꯝꯁꯤꯒꯤ ꯀꯔꯤ ꯈꯟꯒꯦꯕ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯏꯌꯦꯛꯅꯤ ꯑꯩꯒꯤ ꯑꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ
ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯅꯤ ꯑꯩꯒꯤ ꯂꯩꯐꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯑꯩꯒꯤ ꯌꯦꯛꯅꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯥꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯩꯒ ꯅꯛꯅꯔꯒ ꯑꯩꯕꯨ ꯃꯆꯤꯟꯅ ꯅꯨꯡꯁꯤꯕ ꯁꯥꯕꯁꯤꯡꯗꯣ ꯃꯈꯣꯏꯗꯣ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯑꯩꯒꯤ ꯌꯦꯛꯅꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯑꯅꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯔꯤꯕꯗꯣ ꯑꯩꯒꯤ ꯑꯅꯧꯕꯅꯤ ꯑꯩꯒꯤ ꯏꯁꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯑꯄꯥꯝꯕꯅ ꯑꯩꯒꯤ ꯄꯟꯊꯨꯡ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯒꯩꯗꯤ ꯑꯩꯒꯤ ꯀꯥꯡꯂꯨꯞꯅꯤ ꯑꯩꯒꯤ ꯑꯔꯣꯏꯕꯅ ꯑꯩꯒꯤ ꯂꯥꯡꯒꯣꯜꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦ ꯑꯊꯣꯏꯕ ꯑꯗꯨꯛ ꯂꯨꯕ ꯋꯥꯐꯝꯁꯤꯡꯗꯤ ꯅꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯂꯒ ꯀꯔꯤꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯅꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯅꯪꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯛꯀꯅꯣ ꯅꯪꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯛꯀꯅꯣ ꯃꯔꯨꯞꯇꯤ ꯂꯣꯏꯅ ꯌꯦꯡꯅꯕꯅꯦ ꯃꯔꯨꯞ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯌꯦꯡꯅꯕ ꯉꯥꯛꯇꯅꯤ ꯃꯤꯒꯤ ꯃꯐꯝꯗꯗꯤ ꯃꯔꯨꯞꯁꯤꯡꯁꯦ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤ ꯑꯋꯥꯕ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤ ꯃꯤꯅꯨꯒꯤ ꯄꯤꯔꯥꯡꯒꯤ ꯃꯃꯜ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯩꯒꯤ ꯃꯔꯨꯞꯅ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯑꯩꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯁꯤꯡꯗꯣ ꯑꯩꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ ꯇꯧꯁꯤꯟꯅꯔꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯦꯛꯅꯕꯅꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯅꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯅꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯃꯔꯨꯞ ꯁꯥꯕꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯦ ꯂꯣꯏꯅꯃꯛ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯊꯣꯏꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯕꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯂꯨꯕ ꯋꯥ ꯉꯥꯡꯂꯤꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯉꯥꯎꯔꯕꯅꯤ ꯑꯩ ꯈꯛꯇꯅꯤ ꯉꯥꯎꯗꯕꯁꯦ ꯃꯥꯂꯦꯝ ꯂꯩꯕ ꯃꯤꯁꯤꯡ ꯂꯣꯏ ꯉꯥꯎꯔꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯪꯒꯅꯣ ꯍꯛꯆꯥꯡꯒꯤ ꯄꯣꯂꯥꯡꯗꯤ ꯂꯩꯍꯧꯒꯅꯤꯌꯦ ꯊꯋꯥꯏ ꯆꯦꯛꯂꯥ ꯄꯥꯏꯈꯤꯒꯅꯤ ꯎꯅ ꯑꯃꯠꯇ ꯎꯈꯤꯔꯣꯏ ꯂꯩꯅ ꯊꯤꯕ ꯐꯪꯂꯣꯏ ꯏꯁꯤꯡꯗ ꯀꯥꯕ ꯀꯣꯡꯒꯣꯟꯒꯨꯝꯅ ꯃꯤꯀꯨꯞꯇ ꯃꯥꯡꯈꯤꯒꯅꯤꯌꯦ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯣꯏꯌꯦ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨ ꯑꯩꯒꯤ ꯑꯆꯨꯝꯕꯗꯤ ꯃꯥꯏ ꯄꯥꯛꯇꯦ ꯑꯩꯒꯤ ꯑꯆꯨꯝꯕꯗꯤ ꯃꯥꯏ ꯄꯥꯛꯇꯦ ꯑꯩꯒꯤ ꯑꯆꯨꯝꯕꯗꯤ ꯃꯥꯏꯊꯤ ꯑꯩꯒꯤ ꯑꯆꯨꯝꯕꯗꯤ ꯃꯥꯏꯊꯤ ꯑꯊꯣꯏꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯎꯑꯣ ꯁꯦ ꯑꯃꯨꯛꯇꯪ ꯇꯥꯎꯑꯣꯕ ꯑꯩꯅꯦ ꯑꯊꯣꯏꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩꯁꯨ ꯃꯥꯅ ꯄꯥꯎ ꯈꯔ ꯍꯥꯏꯕꯗꯒꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯉꯔꯥꯡ ꯅꯪꯒ ꯊꯦꯡꯅꯔꯦꯗꯅ ꯁꯦ ꯂꯥꯛꯑꯣꯕ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯁꯤ ꯅꯪ ꯑꯊꯣꯏꯕꯤꯕꯨ ꯎꯅꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯑꯊꯣꯏꯕꯤꯒꯤ ꯃꯄꯥꯎ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯣꯏꯔꯒ ꯅꯪ ꯃꯔꯨꯞꯄꯨ ꯍꯥꯠꯂꯣꯏ ꯍꯥꯏꯗꯅ ꯍꯥꯏꯌꯣ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯒ ꯃꯥꯏꯈꯨꯝꯗꯣ ꯅꯪꯒꯤ ꯃꯥꯏꯈꯨꯝꯗꯨꯗ ꯃꯔꯨꯞꯀꯤ ꯃꯥꯏꯈꯨꯝ ꯎꯞꯄꯒ ꯅꯆꯤꯟꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯆꯤꯟꯊꯨꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯊꯥꯡ ꯁꯨꯔꯤ ꯌꯣꯞꯄꯒ ꯑꯩꯒꯤ ꯄꯨꯅꯥꯛꯁꯤ ꯅꯪ ꯆꯛ ꯊꯤꯜꯂꯣꯏꯅ ꯅꯪ ꯍꯥꯏꯌꯣ ꯅꯪꯁꯨ ꯍꯥꯏꯌꯣꯕ ꯅꯪꯁꯨ ꯋꯥꯁꯛꯑꯣꯕ ꯋꯥꯁꯛꯄꯨꯗꯤ ꯉꯝꯃꯣꯏꯅꯦ ꯉꯝꯒꯅꯤ ꯑꯩ ꯋꯥꯁꯛꯄ ꯉꯝꯒꯅꯤꯌꯦ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯗꯧꯉꯩꯗ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯂꯣꯏ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯩꯗꯧꯉꯩꯗ ꯑꯩꯅ ꯃꯤꯅꯝꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯅꯅꯕ ꯑꯩꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯣꯏ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅꯅꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏ ꯅꯪꯕꯨ ꯍꯔꯥꯎꯅꯅꯕ ꯅꯪꯒꯤ ꯄꯦꯟꯅꯅꯕ ꯅꯪꯒꯤ ꯃꯃꯣꯟ ꯅꯣꯛꯅꯅꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯣꯠꯅꯒꯅꯤꯌꯦ ꯅꯨꯄꯤꯁꯤꯡꯁꯦ ꯃꯤꯒꯤ ꯊꯃꯣꯏ ꯁꯨꯝꯕꯗꯤ ꯌꯥꯝꯅ ꯍꯩꯖꯥꯅꯤꯀꯣ ꯑꯩꯁꯦ ꯀꯩꯊꯦꯜ ꯆꯠꯀꯦꯅ ꯉꯁꯥꯏ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨ ꯃꯥꯅ ꯐꯥꯔꯒ ꯊꯝꯃꯦꯕ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯑꯊꯣꯏꯕꯤꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯌꯣꯕ ꯑꯊꯣꯏꯕꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯌꯣꯕ ꯑꯊꯣꯏꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯌꯣꯕ ꯉꯥꯏꯈꯣꯁꯦ ꯑꯃꯨꯛꯇꯅꯦ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯈꯣꯡꯒꯨꯟ ꯇꯥꯛꯈꯣꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯤꯕ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯊꯤꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯐꯝꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯃꯥꯟꯅꯗꯕꯒꯨꯝ ꯂꯩꯗꯣꯔꯤꯅꯣ ꯁꯦ ꯑꯩꯒꯤ ꯃꯤꯡ ꯁꯣꯅꯥꯂꯤ ꯀꯧꯏ ꯑꯩꯁꯦ ꯌꯨꯝꯗꯗꯤ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯗꯅꯅꯦ ꯊꯣꯏꯕꯤ ꯍꯥꯏꯗꯅꯁꯨ ꯑꯗꯨꯝ ꯀꯧꯏ ꯊꯣꯏꯕꯤꯗꯨ ꯐꯖꯩ ꯅꯪ ꯍꯧꯖꯤꯛ ꯁꯣꯅꯥꯂꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯨ ꯅꯠꯇꯅ ꯉꯥꯏꯈꯣꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯐꯝꯃꯨꯀꯣ ꯁꯦ ꯅꯪꯒꯤꯗꯃꯛꯇ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯄꯅꯤ ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯎꯕꯁꯦ ꯀꯗꯥꯏꯅꯣ ꯑꯆꯥꯄꯣꯠ ꯀꯗꯥꯏꯅꯣ ꯑꯧꯕꯅꯦ ꯁꯤꯗꯤ ꯅꯪꯒꯤꯁꯦ ꯍꯨꯗꯤ ꯍꯥꯞꯆꯟꯗꯦꯀꯣ ꯍꯨꯗꯤ ꯍꯥꯞꯇꯕ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯁꯦ
ꯀꯗꯥꯏꯗꯒꯤ ꯍꯨꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯑꯣꯏꯕꯁꯦ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯗꯕ ꯃꯤꯕꯨ ꯊꯥꯖꯍꯜꯂꯒ ꯃꯤꯕꯨ ꯌꯥꯝꯅ ꯃꯤꯔꯥꯏꯕ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯃꯤꯕꯨ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒꯤꯅꯤꯗ ꯑꯩꯁꯨ ꯐꯝꯕ ꯉꯥꯛꯇꯪ ꯆꯥꯊꯣꯛꯀꯦ ꯑꯩꯁꯨ ꯐꯝꯕ ꯉꯥꯛꯇꯪ ꯆꯥꯊꯣꯛꯀꯦ ꯑꯣ ꯁꯤꯗꯅꯤꯗꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯔꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯤꯕꯁꯦ ꯈꯨꯔꯥꯝꯆꯥ ꯃꯣꯏꯒꯤ ꯃꯥꯁꯨ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯂꯥꯛꯄꯤꯌꯣꯕ ꯃꯍꯥꯛꯅ ꯑꯆꯥꯄꯣꯠ ꯆꯥꯔꯤꯉꯩꯗ ꯈꯨꯔꯥꯝꯆꯥ ꯂꯥꯛꯑꯣꯕ ꯑꯝꯇ ꯍꯥꯏꯁꯦꯕ ꯍꯣꯏꯅꯤ ꯍꯣꯏꯅꯤ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯎꯔꯤꯕꯅꯤ ꯃꯥꯅ ꯉꯥꯡꯊꯣꯛꯂꯤꯕ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯃꯤꯃꯥꯟꯅꯗꯕ ꯉꯥꯎꯕ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯄꯥꯛ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯔꯤ ꯄꯥꯎꯈꯣꯡ ꯀꯌꯥ ꯆꯜꯂꯤ ꯇꯥꯕꯗꯗꯤ ꯐꯣꯡꯕ ꯉꯝꯒꯗꯕ ꯃꯥꯟꯕ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯗꯤ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏ ꯑꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯃꯍꯩ ꯃꯁꯤꯡ ꯐꯅ ꯍꯩꯅ ꯍꯧꯔꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ 이베마 ꯑꯩꯈꯣꯏ ꯂꯥꯏ ꯇꯥꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯉꯁꯥꯏꯗꯒꯤꯅꯦ ꯑꯊꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯥꯗ ꯑꯩꯈꯣꯏ ꯂꯥꯛꯄꯗꯣ ꯐꯝꯁꯤ ꯂꯥꯎꯅ ꯍꯦꯛ ꯀꯧꯁꯤꯟꯕꯕꯨ ꯍꯦꯛ ꯁꯪꯍꯧꯗ꯭ꯔꯦ ꯇꯥꯗ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯀꯔꯤ ꯂꯩꯔꯕꯒꯦ ꯇꯥꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯂꯩꯔꯒꯦ ꯑꯉꯥꯡꯁꯤꯅꯒ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯇꯥꯗ ꯀꯔꯤ ꯌꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦꯀꯣ ꯀꯔꯤꯃꯠꯇ ꯋꯥꯔꯣ 이보토마디 파뭉다 레이레 나트라 마디 하굿 깡갓 뻥암드레 파뭉다도 막 레이레 까리노 마학부수 닝티제나 라이잉 비라바디 소이데나 파가다바 나트라네 독터나부 까리 하리게 따다 까리 하이게다바노 칸티 라우마 체나마 레이브두수 연토크레 잉골수 마닝 아마디 마망기 서룩세 로이니 연크레 ꯌꯨꯝꯐꯝ ꯃꯇꯦꯛ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯁꯤꯇꯪ ꯌꯣꯟꯈ꯭ꯔꯕꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯐꯝ ꯑꯁꯤꯇꯃꯛ ꯈꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯥꯗ ꯏꯕꯦꯝꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯌꯦꯡꯉꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯤ ꯃꯄꯥꯟ ꯂꯝꯗ ꯀꯔꯤꯅꯣ ꯇ꯭ꯔꯦꯅꯤꯡ ꯈꯔ ꯆꯠꯇꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯃꯤꯑꯣꯏ ꯆꯥꯖꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯍꯥꯏꯗꯅ ꯂꯩ ꯃꯗ ꯃꯈꯣꯏꯕꯨ ꯂꯧꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯔꯒ ꯃꯈꯣꯏꯕꯨ ꯃꯁꯥꯒ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃꯃꯝ ꯇꯧꯔꯒ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜꯕꯨ ꯃꯁꯛ ꯃꯉꯥꯜ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯍꯟꯕ ꯃꯗꯨꯒꯤ ꯀꯥꯡꯂꯨꯞ ꯑꯃꯅꯦ NGO ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯦꯝꯃ ꯃꯗꯨꯒꯤ ꯃꯈꯥ ꯑꯗꯨꯗ ꯃꯈꯣꯏꯁꯤ ꯊꯕꯛ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯖꯧꯅ ꯏꯝꯐꯥꯜꯗ ꯍꯣꯡꯒꯠꯇꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯄꯣꯛꯄꯗꯤ ꯁꯤꯗ ꯄꯣꯛꯏꯕꯅꯤꯗꯅ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯄꯣꯛꯐꯝꯅꯤ ꯂꯩꯐꯝꯅꯤ ꯍꯥꯏꯗꯅ ꯃꯇꯝ ꯈꯔ ꯁ꯭ꯋꯥꯏꯗ ꯄꯣꯊꯥꯔꯨꯅꯦꯅ ꯂꯥꯛꯑꯒ ꯉꯔꯥꯡꯗꯤ ꯏꯕꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯑꯊꯣꯏꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯇꯥꯗ ꯃꯥꯅꯤ ꯃꯥꯗꯤ ꯑꯁꯤ ꯊꯦꯡꯅꯔꯨꯔꯕ ꯖꯥꯠꯅꯤꯗꯅ ꯑꯗꯩ ꯈꯨꯗꯛꯇ ꯃꯥꯗꯤ ꯍꯦꯛꯇ ꯗꯣꯛꯇꯔ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯀꯔꯤ ꯒꯨꯂꯤ ꯆꯥꯒꯗꯒꯦ ꯀꯔꯤ ꯊꯥꯒꯗꯒꯦ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯉꯒ ꯃꯥꯕꯨ ꯂꯥꯌꯦꯡꯖꯅꯤꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗ ꯑꯩꯁꯨ ꯃꯥꯒꯤ ꯃꯈꯨꯔꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯒ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯏꯆꯥ ꯅꯨꯡꯉꯣꯜ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯕꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯒꯦ ꯅꯈꯣꯏꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯗꯥꯗꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯐꯤꯕꯝ ꯑꯁꯤꯗ ꯀꯅꯥꯅ ꯏꯝꯐꯥꯜꯗ ꯄꯨꯔꯒ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯉꯥꯟꯕꯒ ꯀꯩꯊꯦꯜꯗ ꯂꯩꯒꯗꯕꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩ ꯑꯊꯣꯏꯕꯤ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯝ ꯆꯨꯔꯣꯟ ꯄꯨꯔꯣꯟ ꯇꯧꯗꯨꯅ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯦ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯉꯥꯡ ꯈꯔꯅ ꯇꯥꯟꯅꯗꯅ ꯈꯔ ꯂꯛꯅ ꯅꯨꯡ ꯈꯔ ꯊꯥꯕꯤꯔꯝ ꯃꯁꯥ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯐꯨꯕꯤ ꯆꯩꯕꯤꯕꯒꯤ ꯆꯩꯐꯝ ꯉꯥꯛꯇ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯇꯥꯗꯨꯅ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯄꯥꯕꯨꯡꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯂꯩꯔꯦ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯦꯟꯅꯕꯁꯨ ꯉꯝꯗꯦ ꯇꯥꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯇꯥꯗ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯨꯒꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯅꯨ ꯃꯥꯕꯨ ꯊꯦꯝꯃ ꯅꯧꯔꯒ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗ ꯄꯨꯕ ꯇꯥꯔꯦꯗꯅ ꯒꯥꯔꯤꯗꯨ ꯆꯦꯠꯅ ꯃꯥꯕꯨ ꯃꯅꯨꯡꯗ ꯐꯝꯍꯜꯂꯒ ꯑꯩꯈꯣꯏꯅ ꯃꯇꯥꯏ ꯊꯪꯉꯒ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯍꯜꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯊꯦꯝ ꯅꯧꯗꯅ ꯄꯤꯖꯕ ꯇꯥꯔꯦ
ꯏꯔꯥꯏꯗꯤ ꯂꯥꯏꯔꯣꯏ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯎ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯣꯅꯥꯂꯤ ꯍꯣꯏꯗꯗꯤ ꯃꯈꯣꯏꯗꯗꯤ ꯑꯔꯨꯕ ꯅꯠꯇꯦ ꯃꯈꯣꯏ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯇ꯭ꯔꯦꯟ ꯇꯧꯗꯨꯅ ꯂꯥꯛꯑꯕꯅꯤ ꯃꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯁꯦꯟꯅꯕ ꯍꯩꯈ꯭ꯔꯕ ꯏꯕꯦꯝꯃꯅ ꯌꯥꯔꯗꯤ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯄꯨꯖꯔꯨꯒꯦ ꯍꯥꯏꯔꯤꯕ ꯑꯩꯕꯨꯔꯣ ꯑꯩ ꯑꯊꯣꯏꯕꯤ ꯃꯅꯥꯛꯇ ꯄꯨꯅꯤ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤ ꯑꯩꯒꯤꯁꯨ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯣꯏ ꯆꯠꯈꯤꯅꯦꯅ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯣꯏꯒꯅꯤ ꯑꯗꯒꯤꯗꯤ ꯌꯥꯏꯐꯕ ꯉꯥꯛꯇ ꯑꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯔꯛꯄꯅꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯕꯒꯤ ꯂꯩꯄꯥꯛ ꯏꯔꯥꯡ ꯍꯧꯕꯒꯤ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯒꯤ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯌꯥꯏ ꯊꯧꯔꯥꯡ ꯇꯧꯕꯒꯤ ꯌꯥꯏ ꯄꯨꯝꯅꯃꯛ ꯌꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯒꯤꯗꯃꯛꯇ ꯑꯔꯦꯝꯕ ꯊꯕꯛ ꯇꯧꯕꯒꯤ ꯑꯔꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯥꯅꯤꯡꯕꯗ ꯆꯥꯔꯤꯕ ꯁꯨꯅꯤꯡꯕꯗ ꯁꯨꯔꯤꯕ ꯆꯥꯅꯤꯡꯕꯗ ꯆꯠꯂꯤꯕ ꯌꯦꯡꯅꯤꯡꯕꯗ ꯌꯦꯡꯂꯤꯕ ꯁꯥꯅꯤꯡꯕꯗ ꯆꯥꯔꯤꯕ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯂꯤꯕ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯅꯤꯡꯈꯥ ꯇꯝꯂꯤꯕ꯭ꯔꯥ ꯇꯞꯅ ꯏꯪꯅ ꯄꯥꯜꯂꯤꯕ꯭ꯔꯥ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯥꯛꯆꯤꯠ ꯅꯥꯏꯗꯕꯤ ꯉꯔꯥꯡ ꯅꯍꯥꯟ ꯉꯁꯤ ꯈꯪꯗꯕꯤ ꯆꯌꯣꯜ ꯊꯥ ꯆꯍꯤ ꯀꯨꯃꯣꯟ ꯈꯥꯏꯗꯕꯤ ꯂꯥꯡꯑꯣꯜ ꯃꯄꯣꯛ ꯈꯪꯂꯤꯕꯤ ꯀꯔꯝꯕ ꯇꯟꯖꯥꯒꯤ ꯀꯝꯗꯧꯕ ꯃꯄꯣꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯀꯥꯟꯅꯅ ꯀꯠꯀꯗꯧꯔꯤꯕ ꯀꯠꯄꯗꯤ ꯀꯠꯂꯛꯀꯅꯤ ꯀꯔꯤꯒꯤ ꯀꯝꯗꯧꯕ ꯈꯪꯅꯔꯛꯀꯅꯤ ꯂꯣꯏꯅ ꯈꯟꯅꯔꯛꯀꯅꯤ ꯃꯗꯨꯒꯤ ꯈꯟꯅꯕ ꯈꯔꯗꯪꯗꯤ ꯆꯞ ꯆꯥꯅ ꯆꯨꯝꯅ ꯆꯃꯝꯅꯗꯅꯕ ꯂꯩꯔꯦ ꯂꯧꯔꯣ ꯂꯩꯇ꯭ꯔꯦ ꯂꯧꯔꯣ ꯆꯥꯒꯦ ꯆꯥꯔꯣ ꯆꯥꯔꯣꯏ ꯆꯥꯊꯣꯛꯈ꯭ꯔꯣ ꯍꯨꯝꯒꯦ ꯍꯨꯝꯃꯨ ꯍꯨꯝꯂꯔꯣꯏ ꯍꯨꯝꯂꯅꯨ ꯇꯧꯒꯦ ꯇꯧꯔꯣ ꯇꯧꯔꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯑꯩꯒꯤꯅ ꯑꯩꯈꯣꯏꯒꯤꯅꯤ ꯌꯥꯔꯦ ꯌꯥꯅꯤꯡꯕꯗ ꯌꯥꯔꯅꯤ ꯆꯥꯔꯦ ꯆꯥꯅꯤꯡꯕꯗ ꯆꯥꯔꯦ ꯍꯥꯎꯔꯦ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯍꯥꯎꯔꯦ ꯄꯦꯜꯂꯦ ꯄꯨꯡ ꯄꯦꯜꯂꯦ ꯂꯣꯏꯔꯦ ꯂꯩꯔꯤꯕ ꯃꯈꯩ ꯂꯣꯏꯔꯦ ꯄꯨꯡ ꯄꯦꯜꯂꯦ ꯀꯔꯤꯅꯣ ꯑꯊꯣꯏꯕ ꯀꯔꯤꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯃꯤ ꯂꯥꯛꯑꯒ ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯉꯥꯎꯁꯟꯅꯔꯤꯕꯅꯣ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯍꯜꯂꯨ ꯉꯥꯡꯍꯜꯂꯨ ꯃꯍꯥꯛꯀꯤꯁꯦ ꯃꯤꯃꯥꯟꯅꯗꯕ ꯅꯠꯇꯦ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯔꯤ ꯃꯥꯅꯦ ꯃꯔꯧ ꯂꯩꯕ ꯉꯥꯛꯇꯅꯤ ꯆꯦꯜꯂꯣ ꯂꯦꯞꯇꯅ ꯆꯦꯜꯂꯣ ꯃꯥꯡ ꯊꯥꯕ ꯇꯥꯟꯅꯔꯤꯕꯅꯤ ꯂꯣꯏꯅꯃꯛ ꯇꯞꯅ ꯆꯦꯟꯕꯁꯨ ꯀꯟꯅ ꯆꯦꯟꯕꯁꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯥꯡ ꯊꯥꯕ ꯇꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯂꯝꯖꯦꯟꯅꯦ ꯆꯦꯜꯂꯤꯕ ꯂꯝꯖꯦꯟꯗꯣ ꯂꯝꯖꯦꯟꯅꯦ ꯄꯨꯟꯁꯤꯒꯤ ꯂꯝꯖꯦꯟ ꯂꯝꯊꯨꯡꯐꯝ ꯈꯪꯗꯅ ꯆꯦꯟꯅꯔꯤ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯍꯥꯟꯒꯅꯤ ꯀꯅꯥꯅ ꯀꯣꯟꯒꯅꯤ ꯃꯥꯏꯀꯩ ꯈꯪꯗꯦ ꯁꯂꯥꯏ ꯈꯪꯗꯦ ꯆꯦꯜꯂꯤ ꯂꯝꯖꯦꯟ ꯆꯦꯜꯂꯤ ꯂꯦꯞꯄ ꯅꯥꯏꯗꯦ ꯌꯧꯕ ꯉꯝꯅꯅꯕ ꯑꯔꯦꯞꯄ ꯃꯐꯝ ꯑꯃꯒꯤꯗꯃꯛ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯆꯦꯜꯂꯕꯁꯨ ꯂꯝꯖꯦꯟ ꯄꯥꯛꯂꯕ ꯂꯝꯍꯥꯡꯗ ꯆꯦꯜꯂꯕꯁꯨ ꯂꯝꯖꯦꯟ ꯑꯉꯝꯕ ꯆꯤꯡꯖꯥꯎꯗ ꯆꯦꯜꯂꯕꯁꯨ ꯂꯝꯖꯦꯟ ꯄꯥꯛꯂꯕ ꯌꯥꯏꯗ ꯇꯥꯟꯅꯔꯕꯁꯨ ꯂꯝꯖꯦꯟ ꯃꯥꯂꯦꯝꯒꯤ ꯂꯩꯊꯛꯇ ꯄꯥꯏꯔꯕꯁꯨ ꯂꯝꯖꯦꯟ ꯇꯨꯃꯤꯟꯅ ꯃꯩꯔꯛꯇ ꯂꯣꯠꯂꯕꯁꯨ ꯂꯝꯖꯦꯟ ꯁꯣꯔ ꯍꯣꯟꯗꯨꯅ ꯇꯨꯝꯂꯕꯁꯨ ꯃꯗꯨꯁꯨ ꯂꯝꯖꯦꯟ ꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯂꯩꯔꯕꯁꯨ ꯂꯝꯖꯦꯟ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯕꯁꯨ ꯂꯝꯖꯦꯟꯅꯤ ꯂꯝꯖꯦꯟꯗꯤ ꯀꯔꯝꯕ ꯂꯝꯖꯦꯟ ꯑꯀꯟꯕ ꯂꯝꯖꯦꯟꯒꯤ ꯃꯅꯥꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯂꯝꯖꯦꯟ ꯆꯦꯟꯐꯝ ꯍꯧꯐꯝꯗꯤ ꯈꯦꯠꯅꯒꯅꯤ ꯇꯞꯅꯕꯨ ꯌꯥꯡꯅꯕꯨ ꯆꯦꯜꯂꯕ ꯄꯨꯝꯅꯃꯛ ꯃꯄꯨ ꯃꯥꯒꯤ ꯁꯤꯟꯊꯥꯅꯤ ꯀꯥꯎꯒꯅꯣ ꯃꯁꯤꯅꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯂꯝꯖꯦꯟ ꯃꯁꯤꯅꯦ ꯅꯨꯡꯁꯤꯒꯤ ꯂꯝꯖꯦꯟ ꯇꯞꯍꯧꯕꯗꯨꯗꯤ ꯂꯩꯍꯧꯒꯅꯤꯌꯦ ꯆꯦꯟꯗꯕꯗꯨꯗꯤ ꯀꯣꯜꯍꯧꯒꯅꯤꯌꯦ ꯁꯤꯈꯤꯕꯗꯨꯗꯤ ꯎꯔꯔꯣꯏ ꯇꯥꯝꯈꯤꯕꯗꯨꯁꯨ ꯂꯥꯞꯈ꯭ꯔꯕꯗꯤ ꯊꯦꯡꯅꯔꯔꯣꯏ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯎꯅꯔꯔꯣꯏ ꯎꯅꯗ꯭ꯔꯕꯗꯤ ꯀꯥꯎꯅꯈ꯭ꯔꯕꯗꯤ ꯈꯪꯅꯔꯔꯣꯏꯌꯦ ꯈꯪꯅꯗ꯭ꯔꯕꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯕꯗꯤ ꯃꯤꯔꯥꯏꯈ꯭ꯔꯕꯗꯤ ꯊꯨꯞꯆꯤꯟꯈ꯭ꯔꯒꯗꯤ ꯂꯣꯏꯈ꯭ꯔꯕꯗꯤ ꯃꯥꯡꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏ ꯁꯦ ꯑꯊꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦꯕꯀꯣ ꯑꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯍꯌꯦꯡꯁꯦ ꯑꯊꯣꯏꯕꯤꯒꯤ ꯂꯩꯐꯝꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯊꯣꯛꯔꯁꯤ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯁꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯗꯣ ꯅꯪꯅ ꯑꯊꯣꯏꯕꯤꯕꯨ ꯎꯅꯅꯤꯡꯂꯕ ꯑꯊꯣꯏꯕꯤꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯍꯟꯅꯤꯡꯉꯕ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯟꯕ ꯇꯥꯏ ꯁꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯑꯊꯣꯏꯕꯤꯅ ꯅꯪꯉꯣꯟꯗ ꯋꯥꯔꯧꯕ ꯑꯃ ꯂꯩ ꯈꯪꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯊꯣꯏꯕꯤꯅ ꯋꯥꯔꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯗꯨ ꯀꯩꯒꯤꯅꯣꯕ ꯑꯗꯨꯒꯤꯔ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯗꯨꯒꯤꯔꯕ ꯃꯥꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣ ꯑꯩ ꯃꯥꯕꯨ ꯊꯦꯝꯒꯦ ꯃꯥꯕꯨ ꯌꯥꯅꯅꯕ ꯊꯦꯝꯒꯦꯕ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯏꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯏꯟꯗꯣꯏꯁꯦ ꯀꯩꯅꯣꯕ ꯅꯪ ꯀꯩꯊꯦꯜꯗ ꯊꯣꯛꯑꯅꯨ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯇꯠꯇꯅ ꯂꯥꯛꯀꯦ ꯏꯃꯥ ꯈꯣꯏꯒ ꯌꯦꯡꯉꯣ ꯁꯤꯗ ꯂꯦꯞꯄꯤꯁꯦ ꯑꯩꯈꯣꯏ ꯇꯥꯝꯆꯥꯅꯤ
ꯑꯩꯈꯣꯏ ꯇꯝꯆꯥꯁꯤ ꯅꯪ ꯃꯁꯛ ꯈꯪꯗ꯭ꯔꯣ? ꯈꯪꯗꯦ, ꯑꯩ ꯀꯅꯥꯝꯇ ꯈꯪꯗꯦ, ꯑꯩ ꯃꯤ ꯃꯁꯛ ꯈꯪꯗꯦ. ꯑꯗꯣ ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣꯕ. ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯟꯗ꯭ꯔꯗꯤ ꯑꯩ ꯑꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯣꯏ. ꯈꯥꯝꯃꯣ ꯈꯥꯝꯃꯣ ꯈꯥꯝꯃꯣ. ꯍꯣꯏ ꯄꯥꯎ. ꯂꯥꯛꯑꯣꯅꯦ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣꯅꯦ. ꯑꯩꯗꯤ ꯁꯦꯟꯅꯕꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯒꯥꯔꯤ ꯇꯣꯡꯈꯤꯕꯗꯒꯤ ꯃꯃꯤꯠꯁꯤꯕꯨ ꯂꯥꯞꯅ ꯃꯄꯥꯟꯗ ꯁꯨꯛꯆꯜꯂꯒ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯂꯥꯛꯑꯣꯅꯦ ꯁꯣꯅꯥꯂꯤ, ꯂꯥꯛꯑꯣꯅꯦ. ꯍꯣꯏ, ꯈꯨꯔꯥꯝꯆꯥ, ꯑꯩ ꯑꯝꯇ ꯀꯧꯊꯔꯛꯈꯤ. ꯑꯊꯣꯏꯕ, ꯂꯥꯛꯑꯣ. ꯀꯔꯤ ꯌꯦꯡꯉ ꯂꯩꯔꯤꯅꯣ? ꯂꯥꯛꯑꯣ. ꯃꯥꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛꯇ ꯎꯗꯕꯗꯧꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦꯅꯦ. ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤ? ꯑꯊꯣꯏꯕ, ꯂꯥꯛꯑꯣ. ꯆꯠꯁꯤꯜꯂꯛꯑꯣ. ꯑꯊꯣꯏꯕꯤꯒꯤꯅꯦ, ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯑꯦ. ꯂꯥꯛꯑꯣ, ꯆꯪꯁꯤꯜꯂꯛꯑꯣꯕ. ꯍꯣꯏ. ꯑꯁ, ꯒꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯥꯏꯗ ꯆꯦꯟꯕ ꯒꯥꯔꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ. ꯃꯣꯏꯁꯤꯡꯁꯤꯕꯨ ꯃꯄꯨ ꯑꯃꯠꯇꯒꯤ ꯑꯣꯏꯖꯥꯠꯂꯥ? ꯑꯁ, ꯊꯧꯅꯔꯦ. ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯄꯥꯏꯅꯔꯖꯥꯠꯅꯤꯀꯣ. ꯑꯁ, ꯀꯣꯏꯌꯨ. ꯅꯨꯡꯁꯤꯅꯅ ꯀꯣꯏꯒꯗꯕꯅꯤꯀꯣ. ꯃꯌꯥꯝ ꯀꯣꯏꯒꯗꯕꯅꯤ. ꯍꯌꯦꯡ ꯂꯪꯊꯣꯛꯑꯝꯃꯀꯥꯟꯗꯗꯤꯀꯣ ꯉꯥꯎ ꯆꯦꯟꯒꯗꯕꯅꯤꯍꯦ. ꯀꯔꯤ ꯒꯥꯔꯤꯅꯣ ꯁꯤꯗꯤ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯅ ꯊꯧꯕ ꯒꯥꯔꯤꯗꯨꯅꯤ. ꯑꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯇꯛꯈꯥꯏꯒꯦ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯒꯅꯦ, ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯀꯨꯝꯊꯔꯒꯅꯦ, ꯆꯦꯅ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯖꯤꯜꯂꯛꯄ ꯋꯥꯅꯤꯗ. ꯒꯥꯔꯤꯅ ꯊꯦꯡꯉꯝꯃꯗꯤ ꯄꯩꯁా ꯇꯥꯟꯗꯣꯏꯔꯥ? ꯑꯩꯉꯣꯟꯗ ꯐꯨꯔꯝꯕꯩ ꯋꯥꯅꯤꯗ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯉꯣꯟꯗ ꯊꯦꯡꯉꯝꯕꯁꯨ ꯅꯠꯇꯕ, ꯈꯥꯝꯃꯒ ꯅꯪꯉꯣꯟꯗ ꯐꯨꯔꯝꯃꯤꯕ. ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯖꯥꯅꯤꯗ. ꯑꯃꯨꯛꯅ ꯅꯍꯥꯟ ꯅꯣꯡꯃꯅꯦ, ꯒꯥꯔꯤ ꯃꯆꯥ ꯑꯃ, ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯄꯥꯞ ꯊꯧꯖꯤꯜꯂꯛꯑꯦ. ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯐꯩꯒꯟꯋꯣ ꯀꯔꯤꯋꯣ ꯃꯥꯅ ꯊꯧꯖꯤꯜꯂꯛꯑꯦ. ꯑꯩꯁꯦ ꯁꯜꯂꯒ ꯇꯥꯏꯌꯦꯕ. ꯑꯗꯨꯒ ꯃꯥꯅ ꯅꯃꯤꯠꯇꯨ ꯁꯣꯔꯣꯛꯇ ꯈꯔ ꯌꯦꯡꯉ ꯆꯠ ꯌꯥꯗ꯭ꯔꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯝꯃꯤꯕ. ꯑꯩ ꯀꯤꯗꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯀꯟ ꯊꯧꯕꯁꯦ ꯑꯩ ꯃꯇꯥꯏꯗ ꯑꯗꯨꯝ ꯆꯠꯆꯔꯝꯅꯦ ꯑꯩꯗꯤ. ꯑꯁ, ꯃꯣꯏꯁꯤꯗꯗꯤ ꯒꯥꯔꯤꯁꯦ ꯕꯁꯋꯣ ꯀꯔꯤꯋꯣ, ꯒꯥꯔꯤ ꯃꯆꯥꯋꯣ ꯀꯔꯤꯋꯣ, ꯀꯥꯔꯋꯣ ꯀꯔꯤꯋꯣ ꯃꯌꯥꯝ ꯆꯦꯜꯂꯤ. ꯃꯣꯏ ꯏꯝꯐꯥꯜꯁꯤꯗꯤ ꯒꯥꯔꯤ ꯉꯥꯛꯇꯅꯤꯀꯣ ꯆꯦꯜꯂꯤꯁꯦ. ꯂꯥꯛꯑꯣ, ꯁꯣꯝꯗ ꯂꯥꯛꯑꯣ. ꯁꯤꯗ ꯌꯧꯁꯜꯂꯛꯑꯦ. ꯏꯕꯦꯝꯃ, ꯗꯣꯛꯇꯔꯒꯗꯤ ꯅꯪꯒ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯈꯨꯔꯝꯆꯥ, ꯂꯣꯏꯅ ꯐꯥꯎꯅꯈ꯭ꯔꯕꯅꯤ. ꯌꯥꯅꯤꯌꯦ. ꯂꯣꯏꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯐꯔꯦ. ꯂꯥꯛꯑꯣ. ꯁꯣꯝꯗ ꯂꯥꯛꯑꯣ ꯈꯨꯔꯝꯆꯥ. ꯇꯝꯆꯥ, ꯂꯥꯛꯑꯣ. ꯁꯣꯝꯗ ꯆꯪꯉꯛꯑꯣ, ꯂꯥꯛꯑꯣ. ꯃꯈꯣꯏꯁꯦ ꯄꯥꯏꯕꯤꯌꯣ. ꯍꯣꯏ. ꯁꯤꯗꯔꯣ ꯃꯣꯏ? ꯑꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯣꯏꯅ ꯂꯩꯔꯤꯁꯦ ꯁꯤꯗꯔꯣ? ꯃꯥꯅꯤ. ꯑꯩ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦꯀꯣ. ꯃꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯑꯃ ꯂꯩꯕꯅꯦꯕ. ꯑꯗꯩꯗ ꯀꯔꯤꯅꯣ ꯃꯥ ꯀꯗꯥꯏ ꯆꯠꯈꯤ? ꯑꯩ ꯑꯝꯇ ꯍꯪꯒꯦꯀꯣ. ꯂꯥꯛꯑꯣ, ꯁꯤꯗ ꯂꯦꯞꯄꯣꯁꯦ. ꯑꯩ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯒꯦ. ꯗꯣꯛꯇꯔ, ꯑꯝꯇ ꯆꯪꯖꯔꯒꯦ. ꯂꯥꯛꯑꯣ. ꯁꯣꯅꯥꯂꯤ, ꯆꯪꯁꯤꯜꯂꯣ. ꯃꯥꯁꯨ ꯌꯥꯎꯔꯕ꯭ꯔꯣ? ꯌꯥꯎꯔꯛꯑꯦ. ꯗꯣꯛꯇꯔ, ꯈꯖꯤꯛꯇꯪ ꯑꯊꯣꯏꯕꯤ ꯄꯜꯂꯒ. ꯌꯥꯔꯦ. ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ. ꯂꯦꯡꯁꯤꯟꯕꯤꯔꯣ. ꯆꯪꯕꯤꯔꯣ. ꯑꯊꯣꯏꯕ. ꯀꯩꯅꯣ? ꯑꯩꯒꯤ ꯃꯤꯡꯒ ꯈꯪꯉꯤꯔꯣ ꯃꯣꯏꯁꯤꯕꯣ? ꯈꯪꯕꯅꯤ. ꯂꯥꯛꯑꯣ. ꯑꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯊꯣꯛꯄꯅꯦꯕ. ꯂꯥꯛꯑꯣ, ꯁꯣꯝꯗ. ꯂꯥꯛꯑꯣ. ꯆꯪꯉꯣ. ꯄꯥꯕꯨꯡꯁꯨ ꯁꯣꯝꯗ ꯐꯝꯕꯤꯔꯣ. ꯌꯥꯔꯦ. ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯐꯝꯍꯜꯂꯁꯤ. ꯑꯃꯨꯛꯇ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨꯁꯤ. ꯐꯅꯤ ꯄꯥꯎ. ꯑꯊꯣꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄꯁꯤ ꯀꯝꯗꯧꯒꯦ? ꯀꯣꯛꯇꯤ ꯈꯔ ꯉꯥꯎꯋꯦ. ꯑꯗꯨ ꯒꯥꯔꯤ ꯃꯌꯥꯝ ꯊꯦꯡꯅꯔꯦ. ꯒꯥꯔꯤ ꯉꯥꯛꯇ. ꯁꯤꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯕꯣ ꯃꯄꯨ ꯑꯃꯈꯛꯇꯒꯤꯔꯣ ꯁꯤꯕꯣ? ꯅꯠꯇꯦ. ꯃꯤ ꯑꯃꯃꯝꯒꯤ ꯒꯥꯔꯤ ꯑꯃꯃꯝ. ꯍꯣꯏ, ꯃꯄꯨ ꯃꯥꯟꯅꯕꯁꯨ ꯌꯥꯎꯅꯤ. ꯍꯥꯏꯕꯗꯤ ꯃꯄꯨ ꯑꯃꯅ ꯒꯥꯔꯤ ꯑꯅꯤ ꯂꯩꯕꯁꯨ ꯌꯥꯎꯒꯅꯤ. ꯑꯗꯨꯕꯨ ꯃꯤ ꯑꯃꯅꯗꯤ ꯒꯥꯔꯤ ꯑꯅꯤ ꯊꯧꯕ ꯌꯥꯗꯦꯗꯅ. ꯊꯧꯕ, ꯅꯪꯕꯨ ꯑꯃꯨꯛꯇꯗ ꯒꯥꯔꯤ ꯑꯅꯤ ꯊꯧꯕ ꯌꯥꯒꯗ꯭ꯔꯅꯦ? ꯀꯗꯥꯏꯗꯩꯅꯣꯗ? ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ. ꯑꯗꯣ ꯁꯤꯗꯩꯗ ꯑꯦꯔꯣꯄ꯭ꯂꯦꯟꯗꯨ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯦꯝꯅ ꯄꯥꯏ, ꯌꯥꯝꯅ ꯅꯦꯝꯅ ꯄꯥꯏꯕ ꯋꯥꯅꯤꯗ. ꯑꯗꯨ ꯑꯦꯔꯣꯄ꯭ꯂꯦꯟꯗꯣ ꯃꯄꯨꯗꯣ ꯁ꯭ꯋꯥꯏꯗꯒꯤꯔꯣ ꯑꯗꯨꯕꯣ? ꯑꯊꯣꯏꯕ, ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯩ ꯑꯗꯨꯒꯤ ꯃꯔꯝꯁꯨ ꯂꯣꯏꯅ ꯍꯥꯏꯒꯦ. ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯕꯨ ꯅꯪꯕꯨ ꯑꯃꯨꯛꯇꯗ ꯅꯪ ꯁꯨꯃꯥꯏꯅ ꯅꯦꯝꯅ ꯄꯥꯏꯕꯁꯤ ꯎꯗ꯭ꯔꯤꯕ꯭ꯔꯥ? ꯀꯥꯏꯗꯩꯅꯣꯗ, ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯅꯤ ꯍꯥꯏꯔꯤꯅꯣ. ꯍꯦꯂꯤꯀꯣꯞꯇꯔꯕꯨ ꯄꯥꯏꯗꯦ. ꯁꯤꯗꯗꯤ ꯌꯨꯝ ꯃꯇꯣꯟꯗ ꯁꯨꯃꯥꯏꯅ ꯈꯦꯠꯂꯒ ꯄꯥꯏ. ꯊꯣꯡꯅꯥꯎꯗꯒꯤ ꯇꯣꯡꯕ ꯌꯥꯗꯧ ꯃꯥꯜꯂꯤ. ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯑꯩꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯅꯤꯡꯗꯦ. ꯇ꯭ꯔꯦꯟ ꯒꯨꯔꯨꯡ ꯆꯠꯄꯗꯁꯨ ꯑꯩꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯅꯤꯡꯗꯦ. ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯗꯨ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ. ꯑꯩꯅ ꯑꯣꯏꯅꯤꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯖꯩ.
ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒ ꯑꯩꯒ ꯃꯥꯒ ꯑꯩꯒ ꯊꯨꯡꯅꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯃꯥꯕꯨ ꯊꯥꯒꯠꯆꯕ ꯃꯥꯅ ꯑꯩꯕꯨꯁꯨ ꯊꯥꯒꯠꯆꯕ ꯑꯩꯅ ꯃꯥꯕꯨ ꯁꯥꯎꯍꯟꯅꯕ ꯑꯩꯕꯨꯁꯨ ꯃꯥꯅ ꯍꯔꯥꯎꯍꯟꯕ ꯑꯗꯨꯒ ꯃꯤꯅ ꯃꯤꯕꯨ ꯊꯥꯛ ꯋꯥꯡꯅ ꯈꯪꯍꯟꯕ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯖꯅꯥꯝ ꯄꯨꯖꯅꯥꯝ ꯑꯩ ꯄꯨꯟꯁꯤꯗ ꯀꯔꯤꯝꯇ ꯄꯥꯝꯖꯗꯦ ꯂꯧꯖꯅꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯥꯕ ꯑꯩ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯦ ꯁꯃꯨꯗ꯭ꯔꯒꯤ ꯏꯌꯥꯏꯗ ꯍꯤ ꯇꯣꯡꯂꯒ ꯏꯊꯟꯗ ꯆꯠꯄ ꯑꯩ ꯇꯜꯂꯦ ꯑꯌꯥꯡꯕ ꯒꯥꯔꯤ ꯊꯧꯗꯅ ꯏꯊꯟꯗ ꯀꯣꯏꯕꯁꯨ ꯆꯠꯅꯤꯡꯗꯦ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕ ꯑꯩ ꯄꯥꯝꯃꯤ ꯑꯩꯅ ꯌꯥꯗꯕ ꯃꯤꯁꯤꯡꯗꯤ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯌꯥꯅꯤꯡꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯉꯤ ꯑꯩꯒꯤ ꯊꯋꯥꯏꯁꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯅꯤꯡꯉꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯨ ꯃꯥꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯅꯤꯡꯉꯤ ꯃꯥꯅꯁꯨ ꯑꯩꯒꯤꯗꯃꯛ ꯑꯄꯥꯝꯕ ꯈꯪꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯩꯗꯤ ꯑꯋꯥꯏꯕ ꯅꯨꯡꯁꯤꯕ ꯄꯥꯝꯗꯦ ꯑꯩꯗꯤ ꯅꯝꯊꯥꯛꯀꯤ ꯅꯨꯡꯁꯤꯕ ꯄꯥꯝꯗꯦ ꯃꯤꯍꯧꯕ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯃꯤꯕꯨ ꯀꯞꯍꯟꯕ ꯃꯤꯕꯨ ꯁꯥꯎꯍꯟꯕ ꯑꯩꯗꯤ ꯈꯛ ꯄꯥꯝꯗꯦ ꯑꯊꯣꯏꯕ ꯅꯪꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯁꯤ ꯑꯩ ꯋꯥꯍꯩꯒꯦ ꯇꯥꯎ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯕꯤꯗꯤꯅꯦ ꯃꯍꯥꯛ ꯇ꯭ꯔꯦꯅꯤꯡ ꯑꯃꯒꯤ ꯃꯄꯥꯟ ꯂꯝꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯉꯁꯥꯏ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯈꯤꯕꯗꯣ ꯅꯪ ꯈꯪꯉꯦꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯈꯤꯕꯗꯣ ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯣ ꯎꯍꯧꯋꯦ ꯑꯩ ꯎꯍꯧꯋꯦ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗꯨꯗ ꯇꯣꯡꯉꯒ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯈꯪꯍꯜꯂꯝꯃꯗꯤ ꯑꯩꯅ ꯃꯥꯕꯨ ꯉꯥꯏꯈꯣ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯆꯠꯂꯨ ꯍꯥꯏꯗꯅ ꯑꯩ ꯈꯥꯝꯃꯝꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯩ ꯈꯥꯝꯍꯧꯗ꯭ꯔꯦ ꯃꯥꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯒꯤ ꯃꯁꯤꯒꯤ ꯅꯁꯝ ꯅꯅꯥ ꯅꯪꯒꯤ ꯁꯤꯒꯤ ꯅꯐꯤ ꯅꯔꯣꯜ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯍꯦꯟꯅ ꯇꯔꯨ ꯇꯅꯥꯟꯕ ꯌꯦꯡꯉꯨ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯁꯤꯗ ꯅꯪꯅ ꯎꯕꯗ ꯃꯤ ꯃꯁꯥ ꯅꯥꯟꯗ꯭ꯔꯥ ꯒꯥꯔꯤ ꯐꯖꯕ ꯇꯣꯡꯗ꯭ꯔꯥ ꯃꯤ ꯃꯁꯛ ꯐꯖꯕ ꯃꯁꯥ ꯁꯤꯠ ꯅꯥꯟꯕ ꯃꯌꯥꯝ ꯎꯗ꯭ꯔꯥ ꯑꯗꯨꯝꯅ ꯅꯪꯁꯨ ꯂꯩꯇꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯊꯣꯏꯕꯤꯅ ꯅꯪꯕꯨ ꯋꯥꯔꯧꯔꯤꯕꯗꯣ ꯐꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯊꯣꯏꯕꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯔꯧꯒꯅꯤ ꯃꯥꯅ ꯁꯥꯎꯈ꯭ꯔꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯪ ꯈꯪꯉꯕ꯭ꯔꯥ ꯁꯦ ꯃꯥꯅ ꯍꯥꯏꯕꯗ ꯅꯪꯅ ꯏꯟꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯀꯝꯗꯧꯈꯤ ꯃꯥꯒ ꯃꯇꯧ ꯀꯔꯝꯅ ꯅꯪꯒ ꯊꯦꯡꯅꯈꯤ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯥꯒꯩꯒ ꯊꯦꯡꯅꯁꯦꯅ ꯃꯐꯝ ꯑꯃꯗ ꯍꯥꯏꯕꯅꯦꯕ ꯑꯗ ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯐꯝꯗ ꯑꯩꯗꯤ ꯂꯥꯛꯑꯒ ꯃꯥꯗꯤ ꯂꯥꯛꯇꯕꯅꯤ ꯑꯗꯨꯒ ꯃꯤ ꯈꯔ ꯂꯥꯛꯑꯦ ꯑꯗꯨ ꯃꯤ ꯈꯔ ꯂꯥꯛꯑꯒ ꯑꯗꯒꯤ ꯑꯩ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩ ꯐꯃꯨꯡ ꯑꯃꯗ ꯑꯩ ꯈꯣꯡ ꯈꯨꯠ ꯂꯣꯏꯅ ꯊꯥꯡꯒꯠꯂꯒ ꯑꯩ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯗꯒꯤ ꯑꯊꯣꯏꯕꯤꯗꯣ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯑꯩ ꯑꯊꯣꯏꯕꯤꯗꯣ ꯑꯃꯨꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯗꯅ ꯂꯣꯏꯅ ꯈꯪꯂꯤꯗꯅ ꯑꯗꯨꯕꯨ ꯅꯪꯒ ꯊꯦꯡꯅꯈꯤꯕ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯑꯊꯣꯏꯕꯤꯒ ꯅꯪꯒ ꯎꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯊꯣꯏꯕꯤ ꯂꯥꯛꯇꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤ ꯈꯔ ꯂꯩꯔꯝꯂꯤꯕꯗꯨꯗꯤ ꯅꯪ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯃꯈꯣꯏꯗꯨ ꯀꯅꯥꯅꯣ ꯃꯈꯣꯏ ꯈꯪꯗꯦ ꯃꯈꯣꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯅ ꯑꯊꯣꯏꯕꯤ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯀꯣꯛꯇ ꯑꯊꯣꯏꯕ ꯉꯥꯏꯈꯣ ꯀꯩꯁꯨ ꯇꯧꯔꯦ ꯑꯝꯇ ꯉꯥꯏꯈꯣ ꯁꯦ 이싱지 기당 먹고 기당 탑이지. 에이 덕자게 덕타. 야래. 가셔더래. 마학 소드네 간타. 세. 마키 자가다 비닥싱. 에이시데 로이니 이러면. 소나리 크레디 와바다렌. 아도부 아이네 칸바다. 마시 마탐 남나 정. 닝티제나 마부 마탐 짜나 레잉 호더버긴. 이다골리싱 사르가 마기 많기바 메모리싱 할락버수게. 아도부 가직당 디세나다비야. 소나리. 마시 푸노막시 나하는 감가도리브라. 나트라가나 리헵 센터 아마다 레르가 마하고. doctor. 혹시 거리바 피밤시다디 마탐 크레디 옌키기. 야로도 보르가나 리헵 센터도 오르바수. 파리니. 아와라 파테 히당 랑탁 레르바수도 시데 짜리바싱아세. 마시기 프로그레스키 마퉁이나 히당 헨갓바 나트라 깍타바. 마두니 상토보디스. 아야마나 마사치 포타다반. 마시 tum다반.
tumdaba amadi mahakki wakhal leitadabasina maram oiraga punamaksing asi yengsinbidabadagi tawri mahak hidaguli singsi sabada ayamada tumduna pothaduna legani soiron khara ngangani adubu phajin punchinba senaba kharadi adumak changani yamna ka hena wana senagadaba nati anyway se mahak pa haudoktuna amuti yengsi athoiba se wakhal taro se ꯑꯩꯈꯣꯏꯅꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯗꯧꯅꯤꯁꯦ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯊꯣꯛꯄꯅꯦꯕ ꯁꯦ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡ ꯑꯁꯦ ꯃꯁꯤ ꯂꯣꯏꯅ ꯆꯥꯎ ꯍꯥꯏꯔꯤ ꯑꯗꯨ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯊꯣꯏꯕ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯗꯨ ꯅꯪ ꯑꯌꯥꯝꯕ ꯆꯥꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨ ꯆꯥꯔꯒ ꯅꯪ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯣꯏꯕꯤꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯅꯪꯒ ꯁꯣꯏꯗꯅ ꯊꯦꯡꯅꯍꯟꯒꯅꯤ ꯌꯥꯔꯦꯀꯣ ꯑꯗꯨꯒꯅꯦ ꯁꯦ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯁꯤꯗꯤ ꯁꯣꯅꯥꯂꯤꯅ ꯍꯥꯏꯕꯁꯤꯡꯗꯤ ꯅꯪ ꯂꯣꯏꯅ ꯆꯥꯕ ꯇꯥꯔꯦ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯅꯪꯕꯨ ꯑꯊꯣꯏꯕꯤꯅ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ ꯑꯊꯣꯏꯕꯤꯅ ꯅꯪꯕꯨꯅꯦ ꯃꯁꯛ ꯈꯪꯕ ꯉꯝꯅꯅꯕ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯁꯛꯇꯝ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯅꯪ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯊꯣꯏꯕꯤꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯣꯏꯅꯦ ꯀꯣ ꯑꯗꯨꯅ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯗꯣꯛ ꯀꯩꯊꯦꯜ ꯊꯣꯛꯄ ꯈꯣꯠꯄ ꯅꯪ ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ ꯂꯩꯔꯒ ꯅꯪ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯑꯋꯥꯏꯕ ꯄꯨꯟꯁꯤ ꯅꯠꯇꯕ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯅꯪ ꯂꯩꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯕ꯭ꯔꯥ ꯃꯔꯛ ꯃꯔꯛꯇꯅꯦ ꯑꯊꯣꯏꯕꯤ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯥꯏꯗꯅ ꯅꯪ ꯁꯤꯗꯩꯗ ꯁꯣꯅꯥꯂꯤꯒ ꯍꯦꯛ ꯂꯥꯛꯑꯣ ꯌꯥꯔꯦꯀꯣ ꯑꯩꯕꯨ ꯌꯥꯔꯦ ꯁꯣꯅꯥꯂꯤ ꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯖꯅ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯐꯣꯟꯗ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯐꯅꯤ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯈꯨꯔꯝꯆꯥ ꯑꯩꯈꯣꯏ ꯆꯠꯅꯕ ꯑꯃꯨꯛ ꯐꯔꯦ ꯂꯥꯛꯑꯣ ꯁꯤ ꯑꯣꯏꯔꯗꯤ ꯈꯔꯗꯤ ꯐꯔꯅꯤꯗꯅ ꯂꯥꯛꯑꯣ ꯇꯥꯝꯆꯥ ꯂꯥꯛꯑꯣ ꯁꯤ ꯃꯈꯨꯠꯁꯤ ꯄꯥꯏꯕꯤꯁꯤ ꯂꯥꯛꯑꯣ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯗꯧꯕꯅꯤ ꯌꯨꯝꯗ ꯆꯠꯂꯒ ꯉꯁꯥꯏ ꯃꯣꯏ ꯃꯕꯨꯡꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯤꯗꯒꯤꯗꯤ ꯍꯣꯏ ꯆꯠꯁꯦ ꯑꯩ ꯈꯨꯡꯒꯪꯗꯨꯗ ꯆꯠꯅꯤꯡꯉꯤ ꯃꯣꯏꯒꯤꯁꯤꯗ ꯀꯣꯛꯁꯦ ꯉꯥꯎꯋꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯁꯤ ꯇꯥꯝꯆꯥ ꯒꯥꯔꯤꯗꯣ ꯊꯧꯕꯤꯔꯣ ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯇꯥꯔꯤ ꯄꯥꯎꯁꯦ ꯑꯁꯦꯡꯕ ꯄꯥꯎꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯌꯦꯠꯂꯝꯕ ꯇꯨꯝꯕꯧ ꯑꯗꯨ ꯁꯠꯇꯣꯛꯈ꯭ꯔꯦ ꯈꯜꯂꯒ ꯑꯃꯨꯛ ꯇꯨꯝꯕꯧ ꯑꯗꯨꯕꯨ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯅꯥꯅ ꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕ ꯄꯥꯕꯨꯡ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ ꯂꯩꯀꯥꯏꯗ ꯃꯤꯅ ꯌꯥꯏ ꯉꯥꯡꯅꯧꯕꯩ ꯋꯥꯅꯤ ꯃꯥꯗꯨ ꯂꯥꯏꯌꯦꯡꯂꯨꯕꯗꯒꯤ ꯍꯥꯟꯅꯒ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯃꯁꯝ ꯃꯅꯥꯒꯗꯨ ꯀꯛꯊꯠꯇꯅ ꯀꯩꯊꯦꯜꯗꯒ ꯀꯥꯏꯅ ꯊꯣꯛꯇ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯐꯥꯖꯟ ꯄꯨꯟꯖꯟꯗꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯐꯤꯂꯝ ꯂꯤꯂꯥ ꯗꯔꯃꯥꯗꯧꯅ ꯒꯨꯂꯤ ꯈꯔ ꯆꯥꯔꯒ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯍꯦꯛꯇ ꯉꯥꯎꯕ ꯐꯒꯗꯕ ꯅꯠꯇꯦꯅꯦ ꯄꯪꯒꯅꯨꯅꯦ ꯕꯣꯕꯣꯟ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯞꯅ ꯁꯨꯝ ꯇꯧꯔꯒ ꯐꯔꯛꯑꯕꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒ ꯄꯜꯂꯛꯇꯅ ꯑꯃꯨꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯄꯨꯂꯤꯁ ꯊꯅꯥꯅ ꯑꯃꯨꯛ ꯏꯄꯥ ꯏꯆꯥꯕꯨ ꯀꯣꯏꯐꯥ ꯐꯥꯗꯅ ꯀꯣꯏꯄꯨꯟ ꯄꯨꯟꯗꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯤꯡ ꯆꯤꯡꯗꯅ ꯈꯕꯔꯗ ꯔꯦꯗꯤꯑꯣꯗ ꯇꯤꯚꯤꯗ ꯏꯄꯥ ꯏꯆꯥꯕꯨ ꯑꯃꯨꯛ ꯅꯪꯒꯤ ꯋꯥꯈꯟꯗꯨ ꯐꯅꯗꯨ ꯐꯖꯔꯤꯅꯦ ꯑꯗꯨꯕꯨ ꯈꯟꯗꯅ ꯌꯦꯡꯉꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯊꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯐꯨꯔꯤꯕ ꯆꯩꯔꯤꯕ ꯃꯗꯨ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕꯗꯤ ꯅꯠꯇꯦꯗꯅ ꯃꯗꯨꯕꯨ ꯎꯈꯤꯕꯒꯤ ꯇꯥꯟꯖꯥ ꯂꯩꯈꯤꯕ꯭ꯔꯣ ꯅꯤꯡꯁꯤꯡꯉꯨ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯂꯥꯛꯈꯤꯕ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤ ꯑꯊꯣꯏꯕꯤꯕꯨ ꯃꯃꯥ ꯃꯄꯥꯗ ꯄꯥꯎ ꯄꯤꯔꯒ ꯃꯌꯨꯝꯗꯒꯤ ꯊꯣꯛꯍꯟꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯂꯣꯏꯔꯦ ꯈꯟꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛ ꯍꯤꯡꯖꯍꯧꯕꯅꯤꯗꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯀꯨꯝꯍꯩ ꯌꯦꯡꯈꯤꯁꯤ ꯀꯅꯥꯅꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯣ
मा अमुक ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯊꯧꯅꯥ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯒꯅꯤ ꯍꯥꯏꯗꯅ ꯊꯣꯔꯛꯂꯤꯕ ꯕꯣꯕꯣꯟ ꯃꯄꯥ ꯃꯆꯥꯒꯤ ꯃꯥꯌꯣꯛꯇ ꯑꯅꯧꯕ ꯀꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯨꯛ ꯂꯦꯞꯂꯤꯕ ꯌꯦꯡꯕ ꯇꯥꯔꯦꯗꯅ Lakle lakle Inspector Tayai 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 Lakle 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 Inspector Tayai 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Hanana Thakachari ngasigi lanthokchariba Inspector Tayai hanjinba episode Chatret ka homputarit suba tangkak tabiriba amadi mijeng tabiriba pomnokpu Hanana Thakachari ngasigi lanthokchakiba Inspector Tayai episode asida pibirakba feedback amadi commenting dadekna pathokchagi Anandi Okram Thakachari wari yam nungsi haina takpire memchokbi ngangom Sir wari ngak makha ngaijari haina takpire ngangbiton nongthombam Hanana Thakachari punchiba UAs Thakachari thorom saru yabirakpa Pabung Janta Kumar Thakachari wari asi the piriba message asi pukning losing yamna oihali munna taraga afaba loshin biu haina Pabung Janta Kumar na tambirakwa wafam Hanana Thakachari piriba message asi loshin minasi loinana Hanana Thakachari thorom sida saru yabirikpa Wari si targa Tayaibu Thakachari hainasu Pabung Janta Kumar na takpirai Sabir Maibam Thakachari Brazori Takal Changbam Hanana Thakachari thorom saru yabirakpa Anandi Okram once again Thakachari memchobing angom isa Surjit Kumanjabu haina takpirai Hanana Thakachari ma ibe yaima guru mayum Inspector Tayai episode 767 hanjin batangkak wari se yamna fazai wari sigi matang asidi yamna nungsida sarbu ikai khomnaba uchari isa surjit pasu ikai khomnaba uchari haina takpiri ima ibem ibeyam gurumayum Thakachari torom saru yabirakpa tombi macha mutum Thakachari ojabusu Hanana Thakachari torom saru yabirakpa Sovita Nauroibam Hanana Thakachari torom saru yabirakpa Yumkhaibam Helen Moirang Kuno ngangbiton nongthombam isa surjit mamana like yam tawsale Thakachari ma Hanana Thakachari thoram saru yabirakpa mathakta mamang da bibirakriba feedback amandi commenting su tantakna yengjage Rani Bala Laisang Them Thakachari thoram saru yabirakpa punchibe UAs yamabusu Hanana Thakachari Sir Sabir Hanana Thakachari thoram saru yabirakpa Sir Sagaba Manjan wari isigi maka hayang amuk taminisi Sir na tambirakpa kameni Hanana Thakachari Wangke Minaubi Devi net jadre na takpiri ekoi somdari problem lijadi sir gi net ormdo male yam doba kuraijam Thakachari thorom saru yabirakpa ima ibam holding tokong Inspector Tayai 767 Sonalina Atoibigi Mabung
Mabungni haiki Sonalina haiki Doctor na tumba watpadagi matam chana laying hodabadagi thok kibani Doctor na haiki Wari sigi maka hayang mu mayapun na taminasi wari sigi maka kamdauge haibado langtak na halaga haijabatare hayang amuk langtak na bakara makai mu hayang amuk kokminasi hanana thagachari Nomaitim Mamta Tagachari Thoram Saru Yabirakpa Wahing Bam Subita Madam Susila Okram Gita Chandam Tagachari Thoram Saru Yabirakpa Ima Kunze Sori Wari Tabada Yamna Fazai Hena Takbir Padmadong Tongbram Sabir Maibam Welcome Tagachari Hena Takbir 9-day Haider 9Y day Thagachari Thorom Saru Yabirakpa Sanahan Bilaima Thagachari Wahingbam Suvita Thagachari PK Masatombi Thorom Sida Saru Yabiriba Pumdong Hanana Thagachari Loinana Facebook ta Labiriba Miois Singbusu Hanana Thagachari Seram Sakhenbi Rosni Devi Haubijam Priya Kamnam Santibala Yamna Nuxie Hena Takbiri Wari Sibuni Hanana Thagachari Madam Binasaki Devi Atokpam Thagachari Babita Tongbram Madam Busu Taram Nokchari Samjit Sabam Aing B Taramasi Saru Yaviri Bapio Mio Ipum Namupusu Hanana Thagachari 90.0 Wahong Radio Amadi Tongan Tongan platform singda Tabiri Basingbu Hanana Thagachari Lunana Taramasi Makasa Tazarakpada Lantok Chagani Isai Saknasi 7005707808 numbers the call to you Lantok Chadri Thoramasi Lantok Chadri Mangwinana Sargi Konjal Dagi Sakiba Isai Kulal Tamzagi Kulal Tamjari Mapuna Taminasi Lantok Chariba Kudal Tamjari Isai Sarbu Sai Thabiba Ichan Sakiba Isai ni Kudal Tamjari
ꯑꯁꯥꯎꯕ ꯐꯥꯖꯤꯜꯂ ꯊꯃꯣꯏꯗ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯅ ꯆꯤꯡꯁꯤꯜꯂꯔꯦ ꯃꯃꯣꯟꯅꯣꯛꯈꯤ ꯆꯤꯟꯕꯥꯜꯅ ꯑꯁꯥꯎꯕ ꯐꯥꯖꯤꯜꯂ ꯊꯃꯣꯏꯗ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯅ ꯆꯤꯡꯁꯤꯜꯂꯔꯦ Bagi marup ni nangdi Mairani mamlaba lambigi Kathopada chokthada hakchani Nungsibaigi bo Niyamna kaunay sar Jingni tammi musalman Kisili चेतना सिन्मी की पोथा फंजे कलक चैन चंगी थमुना ओय जगे आएगी वो ओय जगे आएगी वो ओय जगे Thorom lathok tuna tahan jariba si megahertz 90.0 da sandok jariba Wahong radio amadi Diamond TV gi thorom baring singni thorom gi makha sa thajarak padang haktang gi matung lathok jaragani sai sangna si 7005707808 number sida call to you lunana lathok jagadoriba thorom isai sangna si sarugyamin si Ngaktangi wanadi pumnamuktagi laptok sabagi abadu lawjari pumnampu khurumjari Nungairaba paujel business tawbiriba amadi nauna business start tawbinibu singidamak business loan apply tawbiya